ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯀꯩꯊꯦꯜ ꯀꯥꯕ ꯆꯠꯂꯨꯔꯦ ꯀꯩꯊꯦꯜ ꯀꯥꯕ ꯂꯣꯏꯔꯒ ꯁꯟꯁꯥ ꯂꯩꯕ ꯂꯥꯛꯏꯅꯦꯕꯀꯣ ꯉꯁꯤꯁꯦ ꯒꯥꯔꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟꯁꯦ ꯒꯥꯔꯤ ꯃꯃꯥꯒ ꯒꯥꯔꯤ ꯃꯅꯥꯎꯅꯨꯄꯥꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯅꯕ ꯂꯥꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯟꯁꯥ ꯂꯧꯔꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯀꯨꯞꯇꯕꯤꯗ ꯌꯥꯏ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯀꯩ ꯕ꯭ꯂꯣꯒꯅꯣ ꯍꯥꯏꯕ ꯃꯇꯝꯗ 30K ꯌꯧꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁ꯭ꯄꯦꯁꯤꯌꯦꯜ ꯕ꯭ꯂꯣग ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯜ ꯃꯊꯦꯜ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯟꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯌꯦꯟꯁꯨ ꯌꯥꯎꯔꯦ ꯉꯥꯁꯨ ꯌꯥꯎꯔꯦꯀꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯥꯏꯔꯤꯝꯒꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯥꯏꯔꯤꯝꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥ ꯑꯍꯟꯒꯤ ꯕꯥꯔꯗꯦ ꯇꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯨꯝꯗ ꯇꯧꯕꯗꯣ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯦ ꯍꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯕꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯁꯦꯅꯀꯣ ꯃꯣꯏ ꯂꯥꯛꯇꯧꯔꯦ ꯑꯩꯁꯦ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ ꯑꯗꯣ ꯀꯩꯊꯦꯜ ꯀꯥꯔꯨꯕꯒꯤ ꯁꯥ ꯉꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯟꯁꯥꯡ ꯀꯩꯀꯥ ꯊꯣꯡꯅꯕ ꯃꯆꯜ ꯃꯊꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯂꯩꯔꯨꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯤꯅ ꯁꯟ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯁꯟꯅꯦ ꯁꯤꯅ ꯑꯍꯦꯂꯥ ꯍꯥꯏꯕ ꯉꯥꯗꯨꯀꯣ ꯁꯤꯅ ꯏꯃꯥ ꯆꯥꯅꯤꯡꯉꯤꯅ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯈꯛꯇꯅꯦ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯈꯛꯇꯅꯦꯕꯀꯣ ꯁꯤꯅ ꯌꯦꯟꯄꯥꯠ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯣꯔꯣꯛꯑꯣ ꯀꯩꯌꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯦ ꯈꯔ ꯋꯥꯠꯂꯤꯕꯀꯣ ꯑꯁꯤ ꯑꯔꯩꯕꯁꯤ ꯍꯥꯟꯅ ꯄꯨꯔꯛꯄꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯔꯨꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯣ ꯁꯤ ꯁꯟꯁꯤ ꯌꯥꯝ ꯍꯥꯎꯅꯤ ꯇꯣ ꯀꯦꯖꯤ ꯑꯃ ꯍꯦꯜꯂꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯔꯣꯏ ꯃꯉꯥꯝ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯔꯣ ꯉꯁꯤꯁꯦ ꯅꯪ ꯃꯥꯏꯊꯣꯡꯁꯦ ꯈꯔ ꯃꯀꯥ ꯂꯥꯝꯕꯗꯧ ꯎꯏꯗ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯅ ꯊꯣꯡꯊꯗꯣꯏꯅꯦ ꯉꯁꯤꯁꯦ ꯑꯗꯨꯗꯤ ꯄꯨꯔꯥ ꯄꯨꯖꯥꯔꯤ ꯑꯣꯟꯕ ꯇꯥꯔꯦꯀꯣ ꯉꯁꯤꯗꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯣꯡꯃꯩ ꯕꯥꯃꯣꯟ ꯃꯩꯇꯩꯗꯁꯨ ꯃꯩꯇꯩ ꯕꯥꯃꯣꯟ ꯂꯩꯅꯀꯣ ꯔꯣꯡꯃꯩ ꯕꯥꯃꯣꯟ ꯑꯣꯜꯂꯅꯤꯕ ꯑꯩꯁꯦ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯁꯦ ꯁꯦꯝꯕ ꯁꯥꯕ ꯈꯔ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯡ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯅ ꯆꯅꯝ ꯂꯩꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯁꯦꯝꯕ ꯁꯥꯕ ꯑꯗꯒꯤ ꯁꯣꯝꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯃꯩ ꯇꯧꯔꯒꯀꯣ ꯑꯗꯨꯗ ꯁꯟꯁꯥ ꯊꯣꯡꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯇꯧꯔꯒ ꯁꯦꯝꯕ ꯁꯥꯕ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯍꯥꯎꯍꯜꯂꯒꯦꯍꯦ ꯍꯥꯎꯍꯜꯂꯁꯦ ꯍꯥ ꯍꯥꯎꯍꯜꯂꯁꯦ ꯍꯥꯎꯍꯜꯂꯁꯦꯕꯀꯣ ꯅꯪ ꯅꯥꯕꯒ ꯂꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯗꯥꯇꯣꯟꯁꯦ ꯐꯨꯟꯕꯁꯦ ꯈꯔ ꯋꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯁꯦ ꯌꯥꯝ ꯍꯥꯎꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯊꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯁꯦ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯒꯟꯕꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯍꯥꯎꯗ꯭ꯔꯒꯅ ꯍꯥꯎꯇ꯭ꯔꯦꯗꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯒꯦꯕꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯁꯤꯁꯦ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯁꯤ ꯍꯥꯟꯅ ꯊꯥꯖꯔꯒꯦ ꯑꯗꯒꯤ ꯁꯤꯅ ꯇꯤꯜꯍꯧ ꯆꯣꯡꯉꯦꯍꯦ ꯆꯣꯡꯉꯦꯍꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏ ꯂꯣꯟꯗ ꯀꯩꯅꯣ ꯍꯥꯏꯕꯅꯦꯕꯀꯣ ꯒꯣꯏ ꯍꯥꯏꯅꯦꯕꯀꯣ ꯁꯤꯁꯦ ꯒꯣꯏꯖꯟ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯒꯣꯏ ꯍꯥꯏꯕꯁꯤꯅ ꯁꯟ ꯑꯗꯒꯤ ꯀꯩꯅꯣꯅꯦ ꯁꯥꯁꯤꯅ ꯖꯟꯅꯦꯕꯀꯣ ꯒꯣꯏ ꯍꯥꯏꯕꯗꯨꯅ ꯀꯩꯅꯣꯅꯦ ꯁꯟꯅꯦꯕꯀꯣ ꯁꯤꯅ ꯁꯤꯃ ꯂꯩꯔꯦ ꯑꯁꯤꯒꯤ ꯉꯥꯁꯤꯗꯤ ꯑꯗꯨꯝ ꯈꯥ ꯍꯥꯏꯔ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯂꯣꯟꯗꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯁꯤꯡꯒ ꯆꯅꯝ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯡꯒ ꯆꯅꯝꯁꯦ ꯊꯥꯗꯔꯒꯦ ꯍꯥꯏꯒꯦ ꯅꯪ ꯈꯣꯄꯥ ꯆꯠꯇꯦ ꯁꯤꯅ ꯄꯨꯂꯞ ꯄꯨꯖꯥꯎ ꯇꯦꯟꯊꯥ ꯄꯨꯂꯞꯗ ꯁꯤꯅ ꯁꯤꯡꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣ ꯁꯤꯁꯦ ꯉꯍꯥꯟꯃꯨꯛ ꯏꯅꯦ ꯑꯃ ꯀꯩꯁꯥꯝ ꯊꯣꯡꯗꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯑꯣ ꯏꯆꯦ ꯏꯅꯦ ꯑꯃꯅꯀꯣ ꯀꯈꯨꯂꯣꯡꯗꯒꯤ ꯄꯤꯔꯛꯄ ꯃꯆꯜꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯅꯍꯥꯟ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯆꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯦ ꯃꯥꯒꯤꯁꯦ ꯂꯣꯏꯅꯃꯛ ꯃꯤꯛꯁ ꯁꯨꯔꯕꯅꯦꯕ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯣꯏꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯑꯦꯕꯀꯣ ꯃꯨꯜꯂꯛꯑꯦ ꯑꯗꯣ ꯁꯤꯁꯦ ꯁꯥꯁꯦ ꯊꯥꯗꯕ ꯍꯧꯔꯒꯦ ꯁꯟꯁꯥꯁꯦ ꯒꯣꯏꯖꯟꯁꯦ ꯒꯣꯏꯖꯟ ꯑꯩꯈꯣꯏ ꯂꯣꯟꯗ ꯒꯣꯏꯖꯟ ꯀꯧꯏꯀꯣ ꯁꯤꯁꯦ ꯁꯤꯅ ꯍꯩꯔꯨꯕꯣꯞꯅꯦꯕꯀꯣ ꯍꯩꯔꯨꯕꯣꯞ ꯍꯥꯏꯕ꯭ꯔꯥ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯂꯣꯟꯗ ꯁꯤꯁꯦ ꯊꯥꯡꯁꯒꯨ ꯀꯧꯋꯦꯕꯀꯣ ꯎ ꯃꯔꯥꯅꯦꯕꯀꯣ ꯁꯤꯁꯦ ꯃꯅꯝꯒ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯎ ꯃꯔꯥꯅꯤ ꯑꯩꯈꯣꯏ ꯂꯣꯟꯗꯅ ꯊꯥꯡꯁꯒꯨ
ꯄꯨꯂꯩ ꯃꯥꯟꯕꯤ ꯍꯥꯏꯕꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯊꯥꯗꯔꯒꯦ ꯃꯅꯝꯗꯣ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯂꯣꯟꯗ ꯇꯤꯡꯁꯥꯏꯁꯨ ꯍꯥꯏꯕꯀꯣ ꯇꯤꯡꯁꯥꯏꯁꯨ ꯎꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯁꯤꯅ ꯇꯤꯡꯁꯥꯏꯁꯨ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯂꯣꯟꯗꯀꯣ ꯁꯤꯁꯦ ꯁꯥ ꯃꯔꯣꯏꯁꯦ ꯁꯤꯁꯦ ꯕꯥꯡ ꯃꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯣꯟꯗ ꯁꯤꯁꯦ ꯕꯥꯡ ꯃꯔꯣꯏ ꯀꯧꯋꯦꯕꯀꯣ ꯁꯤ ꯈꯔ ꯑꯃꯒ ꯊꯥꯗꯔꯒꯦ ꯉꯧꯔꯤꯉꯩꯗ ꯈꯔ ꯊꯥꯗꯔꯒꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯉꯧꯔꯤꯉꯩꯗꯀꯣ ꯁꯨꯃꯥꯏꯅ ꯃꯨꯜꯂꯝꯗꯥꯏꯗꯣ ꯑꯗꯨꯋꯥꯏꯗꯣ ꯈꯔ ꯍꯥꯟꯅ ꯈꯔ ꯉꯧꯁꯦꯕ ꯃꯆꯨ ꯊꯥꯗꯔꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯀꯥꯁꯤꯟꯕꯗꯣ ꯊꯨꯑꯦꯕ ꯃꯅꯨꯡ ꯆꯪꯉꯣꯏꯕꯀꯣ ꯍꯥꯟꯅ ꯈꯔ ꯑꯃꯨꯛ ꯉꯧꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯏꯟꯁꯥꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯍꯟꯒꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯐꯖꯅ ꯊꯣꯡꯗ꯭ꯔꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯏꯁꯝ ꯁꯝꯕꯤꯗ ꯀꯩꯅꯣ ꯑꯣꯏ ꯇꯧꯕ ꯑꯖꯤꯅꯃꯣꯇꯣ ꯑꯗꯨꯝ ꯊꯥꯛꯆꯤꯟꯕ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯖꯤꯅꯃꯣꯇꯣꯗꯣ ꯈꯔ ꯑꯗꯨꯝ ꯆꯥꯟꯅꯒꯗꯕꯩ ꯆꯥꯡꯗ ꯍꯥꯞꯆꯤꯜꯂꯕ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯨꯝ ꯁꯤꯒꯤ ꯃꯅꯥꯁꯤꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯗ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯍꯥꯏꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯨꯅꯦꯕꯀꯣ ꯁꯤꯁꯨ ꯉꯧꯔꯤꯉꯩꯗ ꯈꯔ ꯊꯥꯗꯍꯧꯒꯦ ꯁꯥ ꯃꯅꯝꯗꯣ ꯍꯥꯠꯅꯕ ꯍꯣꯔꯦꯟ ꯈꯔ ꯊꯥꯗꯅꯕ ꯊꯝꯃꯒꯦ ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ ꯈꯨꯝ ꯈꯔꯗꯤ ꯌꯥꯔꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯌꯨꯛꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯍꯣꯏ ꯑꯩꯈꯣ ꯒꯥꯔꯤ ꯍꯣꯏꯁꯦ ꯍꯥꯟꯅ ꯆꯥꯛ ꯆꯥꯔꯦꯕꯀꯣ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯌꯦꯔꯨꯝꯅꯦꯕꯀꯣ ꯁꯤꯅꯀꯣ ꯑꯗꯒꯤ ꯁꯤꯅ ꯍꯪꯒꯥꯝ ꯆꯝꯐꯨꯠꯅꯦꯕꯀꯣ ꯁꯤꯅꯦ ꯃꯣꯏ ꯆꯥꯔꯤꯁꯦ ꯌꯦꯔꯨꯝꯒ ꯍꯪꯒꯥꯝ ꯆꯝꯐꯨꯠꯀ ꯃꯣꯏꯁꯦ ꯍꯥꯟꯅ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯖꯅ ꯂꯧꯈꯠꯂꯒꯦꯅ ꯈꯟꯕ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟꯁꯤꯅ ꯄꯨꯔꯥ ꯐꯖꯅ ꯂꯧꯈꯠꯂꯒꯦ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ ꯉꯟꯇꯥꯅ ꯏꯃꯥ ꯅꯪ ꯍꯣꯔꯦꯟ ꯀꯌꯥꯃꯨꯛ ꯆꯥ ꯉꯝꯗꯣꯏꯅꯣ ꯌꯥꯝ ꯆꯥꯕ ꯉꯝꯃꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯗꯤ ꯀꯌꯥꯃꯨꯛ ꯆꯥ ꯉꯝꯗꯣꯏꯕ ꯌꯥꯝ ꯆꯥꯒꯅꯤ ꯍꯧꯖꯤꯛ ꯁꯥꯇꯨ ꯍꯥ ꯌꯥꯝ ꯆꯥꯒꯅꯤ ꯀꯟꯅ ꯍꯥꯏꯌꯣ ꯇꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯣꯏꯁꯦ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝ ꯇꯥꯔꯅꯤꯕꯀꯣ ꯃꯣꯏ ꯕꯥꯔꯗꯦ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯥꯗꯁꯦ ꯁꯤꯗ ꯊꯣꯡꯉꯤꯁꯦ ꯁꯤꯁꯦ ꯏꯟꯁꯥꯡ ꯀꯩꯀꯥꯁꯦ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯂꯣꯏꯍꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦꯅ ꯇꯧꯕꯅꯤ ꯍꯣꯔꯦꯟꯁꯦ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯔ ꯈꯥꯡꯉꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯌꯥꯝ ꯆꯥꯛ ꯆꯥꯕ ꯈꯔ ꯌꯥꯝ ꯆꯪꯅꯤꯡꯉꯥꯏꯗꯣ ꯑꯗꯨꯗꯨꯅ ꯁꯤ ꯑꯩ ꯏꯟꯁꯥꯡ ꯍꯥꯟꯅ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣꯀꯣ ꯄꯨꯔꯥ ꯀꯩꯅꯣ ꯃꯨꯁꯨꯛ ꯃꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥꯅ ꯁꯤꯗꯅ ꯑꯍꯦꯂꯥ ꯍꯥꯏꯕ ꯉꯥꯗꯣ ꯊꯣꯡꯅꯕ ꯀꯟꯅ ꯇꯧꯔꯤꯕꯀꯣ ꯁꯤꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯃꯥꯒꯤ ꯉꯥ ꯊꯣꯡꯕꯅꯦ ꯏꯃꯥꯅ ꯊꯣꯡꯉꯤꯕꯅꯦ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯃꯥꯗꯣ ꯀꯩ ꯀꯧꯗꯣꯏꯅꯣ ꯏꯃꯥ ꯅꯪꯅ ꯍꯥ ꯏꯅꯝꯃ ꯍꯣꯔꯦꯟ ꯏꯅꯝꯃꯅ ꯍꯥꯎꯋꯦ ꯍꯥꯏꯅꯕꯀꯣ ꯐꯖꯅ ꯊꯣꯡꯉꯨꯀꯣ ꯊꯥꯗꯔꯣ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕꯅꯤ ꯑꯩꯒꯤ ꯊꯣꯡꯕꯒ ꯀꯅꯥꯅ ꯍꯥꯎꯒꯦ ꯑꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯅ ꯍꯣꯔꯦꯟ ꯁꯤꯅꯦꯕꯀꯣ ꯐꯖꯅ ꯊꯣꯡꯉꯨꯀꯣ ꯏꯃꯥ ꯀꯣ ꯍꯣꯔꯦꯟ ꯍꯥꯎꯋꯦ ꯍꯥꯏꯅꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅꯀꯣ ꯑꯩꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯏꯟꯁꯥꯡ ꯁꯟꯊꯥ ꯊꯣꯡꯕꯗꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗꯅ ꯁꯤꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯅꯤ ꯑꯁꯤꯒꯤ ꯌꯦꯟꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟꯁꯦ ꯁꯤꯅ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯒꯦ ꯐꯨꯠꯅꯕꯅꯦꯕꯀோ ꯈꯤꯇꯪꯒ ꯂꯧꯈꯤꯁꯤꯅ ꯍꯥꯏꯕꯀꯣ ꯃꯅꯥꯎꯄꯥꯗꯨꯅ ꯑꯗꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯋꯥꯠꯄꯗꯣ ꯑꯃꯨꯛ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯧꯔꯒꯦ ꯁꯤꯅ ꯐꯨꯠꯂꯒ ꯆꯥꯁꯤꯅ ꯍꯥꯏ ꯃꯥ ꯐꯨꯠꯂꯒ ꯆꯥꯕꯗꯣ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯝ ꯁꯤ ꯈꯥꯛꯑꯒ ꯊꯝꯃꯒꯦ ꯒꯥꯔꯤꯁꯦꯀꯣ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯅꯤ ꯍꯥꯏꯕꯁꯤꯗꯀꯣ ꯃꯥꯁꯤ ꯌꯥꯝ ꯍꯔꯥꯎꯗꯅ ꯄꯣꯠ ꯆꯩ ꯀꯩꯀꯥꯁꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯁꯨ ꯂꯣꯏꯁꯤꯟꯕꯤꯕ꯭ꯔꯣ ꯆꯥꯁ ꯂꯣꯏꯅꯃꯛ ꯅꯥꯜꯂꯒ ꯊꯝꯃ ꯂꯩꯌꯦꯀꯣ ꯃꯥꯁꯤꯀꯣ ꯉꯁꯤꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯐꯦꯁꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯔꯥꯎꯕ꯭ꯔꯣ ꯍꯔꯥꯎꯋꯦꯕꯀꯣ ꯃꯥꯅ ꯐꯤꯔꯣꯟ ꯀꯩꯀꯥ ꯂꯣꯏ ꯂꯣꯏꯁꯤꯜ ꯂꯩꯔꯦ ꯅꯪ ꯍꯣꯔꯦꯟ ꯏꯅꯥꯎꯄꯥꯒꯤ ꯒꯤꯐ ꯀꯩ ꯄꯤꯗꯣꯏꯕ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩ ꯄꯤꯗꯣꯏꯅꯣ ꯍꯥꯏꯔꯣ ꯍꯌꯦꯡꯋꯥꯏ ꯂꯩꯔꯀꯥꯟꯗ ꯀꯣꯟꯅ ꯄꯤꯔꯒꯦ ꯒꯤꯐꯁꯦ ꯉꯁꯤꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯒꯤꯐ ꯑꯃ ꯄꯤꯔꯅꯤ ꯑꯩꯒꯤ ꯑꯃ ꯂꯩꯌꯦ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩ ꯈꯪꯉꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯏꯅꯤꯡꯗꯦ ꯍꯣꯔꯦꯟ ꯌꯦꯡꯉꯣ
ฮะ Hore yengkro. ฮุเร่ไอ้ดีฮุเร่อามากิฟต์ที่ช่วยนะพี่พี่นี่บาร์ดี้ตัวกิฟต์พี่พี่ดารีนุ่งไอเตรบะมาบ้านนี่ฮะก็ยามปักเจดบ้าให้ตัวเลี้ยมเจดเรบะสมัยนะให้ประตาเรชิน้องมีอันตัวเพียนกับตัวแล้วก็ไลค์สมัยนะทานแล้วก็ตัวนี้ไอ้เช่ไอ้ที่ข้าค่อยกาเช่ข้ามั่มเนี่ยบอกก็อันนั้นนะสมัยนะไลค์กาเช่ทานแล้วก็ตัวนี้ชิน้องมีอันปัจจุบันที่ยามพัฒนาก็ชิน้องมีอันสมัยนี้เลยเลยดูก็ฮุเร่มาฮีเช่ข้ากังหันกี่ก็มาฮีฮุเร่กังหันแล้วกันจะทางเดินแกให้ประตาเรชิน้องมีอันนุชจารบ้าไอ้ฮันละมันชิน้องมีอันก็งั้นสิ่งวิดีโอเช่ช่วยมาตั้งลุยชินจารแกMasih video sesuai mata lo sinjarge maram di kay nahagan na ay video si yam chang ni bako haji garim hoy mama du su moy manao pa hoy su horen pung baro ka ya pung ama makhai do ja lakto ni bako adu na moy su theng ani adu na horen mathang gi blog ta hai ba ta le mathang gi blog ta mo yeng min nar si moy lakom dam da ai phajana sema ge si nam yang ko gairim gi Manau nupa ahan oido ne ngahan yurem bamda thengna buduna magi manau nupa ne bako hauji sina ahan oido ne bako sina mya ma se punsi gi ahan bane hai birthday tawdri hai bako ma se punsi gi ahan ba tawdri hai pi ngai di sum tok torok to ma le sina mya ai ge sak manare hai ba tare ko ai so amma torok te aduna horian mu next gi blog do mu thengna se sina mya ngasi gi oina de kai na ya thangni jare sina mya bye bye